ahan motada Tanushree bu kumsi chahi 2020 gi metric result asida apirani puda leiba Tanushree na mai palko asida kwai myam na harau te amna phung sabal na congratulations Tanushree. Thank you. Tanushree gi hana motada Tanushree gi leifam ga baba magi minga hana haibi. Ahan bada aigi baba gi mi Yurembam Singha. Mama gi mi na Yurembam Purnima Devi aduga akoi leifam na Ranipur. Ahan bada hangi se Tanushree gi angang webe schooling che class 1 dagi hona kadai da tambira ko ge do hana haibi. Ahan bada ai na sai sum class 10 ba hana TH Gunamani Academy English School asam tam. Gunamani Academy je kada Ranipur dum leibra mas kadai da. Ranipur asam lai. Tanushree mai palko che jam ngai Tanushree gi khwaidagi Assam gi oina topper Manipuri da khwaidagi hena mark phangbi isanni aduna isanna khwaidagi mark hena phangi habase koi jamna tabadu ngai je mark tu gi matang da su habi ta biu adagi letter lobwa mark phajaba singi subject sing do madu so mani ta habi karam ba subject ta Ahan bada maths amasung advanced full mark from 100 to 100 phangba de Manipuri na 100 to 99 phangba de mathang dana social na 85 phangi de English dana 77 de science to 77 phangi oja sing ni school da tai ba para sing chi question sing gi answer sing chi masi Tanushree na tamak matamda satisfy oibra answer sing chi oja sing da tak padumak I ba matamda mark se paper se jing bo oja duna mark se pi ba sing chi satisfy oibra aine I ba sing chi asuk irami asuk phongbam thui asuk wali kharadi wali adu suma chingna ba kadi leibra oja sing school da tai sing chi paper jing bo oja sina pi bi ra pase masi summi aina khanbra kadai phau da thajaba confidence level school में तापड़ी सो book तक explain तो हुआ जो वो question answer दे पी थे तो ना जो अगर notes ले अगर notes से सो पाए ले question वही दे सो इचाने इधर सो इचे तो metric तक English ता 100 full mark पूरे तो रमी जो 77 भागी से आई हजी पोस्ट था जाएगी हाय बदी full mark तो रम बसे 90 गुम्बगी 1990 plus फंगनी है ना खल्ली रा ना तरका वाली है रा 85 dumana Angadain kanba Tanushree gi kumsi chahi gi exam sida metric thari base satra kaya mu punna tha bage aduga pass toropagi sangna punna loina thari ba tumuk toropara natraga khara awat pa jawar pra kama to school la mi class t 28 mu oi ado pram 100 ti level fana pram pass ta rakhi 28 tha bada 28 ma dum pass to re first division je kaya mu jawi tarama pan mu jaw later lo ba to satra ngi class ki satra sin jaw ro ma ahum mari mu dai ja later lo ba sing mi man dum later ani lo ba hom lo ba jaw ahum lo ba jaw e ma lo ba jaw Tanushree punna later lo se kaya no subject maths ka advanced ka Manipuri ka social kan mari subject mari ko do da mani tam ngai ta bada matung dadi Tanushree je barak mapau gi phone interview ma dadi doctor oi ne na hai re Tanushree na sena doctor je khalla bra oi ye na khallira tai tai e punchi gi pandam e min life se tai tai leita bra khuda ki ba dum thukatana khum da jate na khum ri ra kamai ta ina ma je na hala da gi sum doctor oi ne na khara pa oi thank you kana hona view tung su hian mai pa ko su oi sunwai nai ko puna mon su Tanushree da wish tab jari Tanushree gi school se government la natraga private la private oja sing school da ta iba koi parasing si masitana ya bra natraga na masi oja na tai bu gi mathak ta ikon su jumda kona da ba jate na leibra kamai to masi gi khena bas odana ta ko le su aba kai hani do explain da wani do tum dai sana jaga ga hona bana ena fani ena khan ada Tanushree ju dumaina dum hona gi bane ba jumda na hena like pa ba gi chang di ko mai to ye ji kan ji dum si wa hang ji dum hang na bi ka pung kam pai ko li kan to Tanushree gi dum hai bi kam pung ka pa ba ko pa I like the jam pai de sum ayuk ta pung amamu nthang na tuition da hala ka nthang pung te ma par mo ba pai chak to ga na he na pa ba he de ai mun di jam pa ba he na de nthang de dum mi tu na ga na he na pa ba he adu wen chi thara ga ingna wakan ingna mi na de sa sound disturb ai ta ba tuition da tai sing ji oja sing na tai ba para sing ji num satisfy ram ra adu ma ki answer do iram ba da mapung phana mai pala pa ne ba tuition da tai sing ji dam ngai tuition gi oja sing di
ꯑꯅꯛꯄꯗ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯈꯔ ꯑꯃ ꯑꯅꯛꯄꯗ ꯂꯩ, ꯈꯔ ꯑꯃꯅ ꯑꯔꯥꯞꯄꯗ ꯂꯩ. ꯀꯗꯥꯏꯗ ꯂꯩ? ꯑꯃꯅ ꯕꯁꯀꯥꯅꯤꯒꯤ ꯄꯥꯔꯠ 3ꯗ, ꯑꯗꯩ ꯑꯃꯅ ꯄꯂꯥꯄꯨꯔ, ꯑꯃꯅ ꯕꯁꯀꯥꯅꯤꯗ. ꯇꯥꯛꯄꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯐꯅ ꯇꯥꯛꯄꯤ, ꯁꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ, ꯃꯣꯏꯒꯤ ꯒꯥꯏꯗꯁꯦ ꯃꯦꯇ꯭ꯔꯤꯛꯇ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯆꯨꯝꯅ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯦ ꯁꯤ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯃꯣꯏꯁꯤꯅ ꯇꯥꯛꯄꯤꯌꯦꯕꯀꯣ. ꯌꯥꯝ ꯐꯩ ꯑꯣꯖꯥꯁꯤꯡꯗꯨꯒꯤꯁꯨ ꯃꯥꯏ ꯄꯨꯔꯛꯂꯤꯕꯅꯤ ꯇꯅꯨꯁ꯭ꯔꯤꯗ ꯃꯥꯏ ꯄꯥꯛꯄꯇ ꯅꯠꯇꯅ ꯔꯥꯅꯤꯄꯨꯔ ꯑꯃꯗꯤ ꯇ꯭ꯌꯨꯁꯟ ꯇꯥꯛꯄꯤꯔꯛꯄ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯁꯤ ꯇꯅꯨꯁ꯭ꯔꯤꯅ ꯂꯣꯏꯅ ꯊꯥꯡꯒꯠꯄꯤꯔꯛꯂꯦ. ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯑꯦ, ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯤ ꯇꯅꯨꯁ꯭ꯔꯤꯅ ꯇꯥꯛꯄꯤꯔꯦ. ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯔꯤꯖꯜꯠꯁꯦ ꯍꯧꯖꯤꯛꯇꯤ ꯐꯖꯔꯕꯅꯤꯅ ꯃꯇꯨꯡ ꯀꯗꯥꯏꯗ ꯇꯝꯒꯅꯤꯅ ꯈꯜꯂꯤ, ꯑꯗꯨꯒ ꯀꯔꯤ ꯁ꯭ꯇ꯭ꯔꯤꯝꯗ ꯇꯝꯒꯦꯅ ꯈꯜꯂꯤ? ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯨꯝ ꯑꯩ ꯁꯤꯜꯆꯔꯗ ꯇꯝꯒꯅꯤ ꯈꯜꯂꯤ. ꯑꯦꯗꯃꯤꯁꯟꯁꯨ ꯁꯨꯝ ꯉꯔꯥꯡ ꯇꯧꯔꯦ, ꯍꯣꯂꯤ ꯀ꯭ꯔꯣꯁ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯗ. ꯀꯔꯤ ꯀꯣꯂꯦꯖ ꯍꯥꯏꯕ? ꯍꯣꯂꯤ ꯀ꯭ꯔꯣꯁ ꯍꯣꯂꯤ ꯍꯥꯏꯌꯔ ꯀ꯭ꯔꯣꯁꯇ. ꯁꯦꯀꯦꯟꯗꯔꯤ. ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯀ꯭ꯔꯦꯗꯤꯠ ꯀꯥꯏꯅ ꯂꯩꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ, ꯍꯥꯏꯗꯤ ꯃꯃꯥ ꯕꯕꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯅꯨꯁ꯭ꯔꯤꯅ ꯍꯦꯟꯅ ꯍꯣꯠꯅꯕꯒꯤ ꯇꯅꯨꯁ꯭ꯔꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯅꯤ. ꯑꯗꯣ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯄꯤꯅꯤꯡꯕ ꯑꯃꯈꯛꯇꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯇꯅꯨꯁ꯭ꯔꯤꯒꯤ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯤ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯗ ꯑꯣꯏꯅ ꯄꯤꯅꯤꯡꯉꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯇꯅꯨꯁ꯭ꯔꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ, ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯈꯨꯃꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯅꯨꯁ꯭ꯔꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯁꯔꯨꯛ ꯌꯥꯖꯔꯤ. ꯊꯦꯡꯛ ꯌꯨ ꯇꯅꯨꯁ꯭ꯔꯤ. Thank you. ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯃꯥ ꯕꯕꯥ ꯑꯃꯗꯤ ꯇꯅꯨꯁ꯭ꯔꯤ ꯄꯨꯝꯅꯃꯛꯄꯨ ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯃꯃꯥ ꯕꯕꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯇꯅꯨꯁ꯭ꯔꯤꯒꯤ ꯕꯕꯥꯅ ꯍꯟꯗꯛꯀꯤ ꯇꯅꯨꯁ꯭ꯔꯤꯅ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜꯂꯣꯟꯗꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯒꯦ? ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯕꯤꯌꯨ. ꯇꯧꯕꯒꯤꯗꯤ ꯔꯤꯖꯜꯒꯤ ꯃꯃꯥꯡꯗꯒꯤꯗꯤ ꯃꯣꯏꯒꯤ ꯄꯔꯤꯈꯥꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁꯁꯤ ꯑꯗꯨꯝ ꯗꯦꯂꯤ ꯐꯗꯅ ꯂꯥꯛꯄꯅꯤꯅ ꯑꯩ ꯔꯤꯖꯜꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤ 90 ꯑꯃꯁꯨꯡ 90 ꯑꯕꯥꯞ ꯁꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ. ꯑꯗꯨꯕꯨ ꯄꯔꯤꯈꯥ ꯔꯤꯖꯜ ꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯉꯝꯈꯩꯕ ꯂꯩꯈꯤꯗꯦ. ꯃꯔꯝꯗꯤ ꯃꯐꯝꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒ 90% ꯐꯪꯕ ꯑꯉꯥꯡꯁꯤꯒ ꯃꯃꯥꯡꯗꯁꯨ ꯎꯈꯤꯗꯕꯅꯤꯅ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯏ, ꯒꯨꯔꯨꯡ ꯑꯦꯀꯥꯗꯃꯤꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯦꯀꯥꯗꯃꯤꯅꯤ. ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯇꯩꯁꯨ ꯔꯤꯖꯜ ꯑꯁꯤꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯦꯅ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯔꯤꯖꯜ ꯑꯩ ꯌꯦꯡꯉꯨꯗꯕꯅꯤꯅ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗꯦ. ꯑꯗꯨꯝ ꯑꯦꯛꯁꯄꯦꯛꯇꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯇꯅꯨꯁ꯭ꯔꯤꯒꯤ ꯃꯃꯥꯒꯤ ꯗꯒꯤꯁꯨ ꯋꯥꯍꯩ ꯑꯃꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ. ꯀꯔꯤ ꯍꯥꯏꯅꯤ, ꯑꯉꯥꯡꯁꯤꯅ ꯑꯦꯛꯖꯥꯝ ꯐꯖꯅ ꯄꯥꯁ ꯇꯧꯕꯁꯤꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯀꯔꯤ ꯍꯥꯏꯅꯤ, ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤꯗꯃꯛꯇ. ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯇꯅꯨꯁ꯭ꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯕꯕꯥꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯗꯨꯅ ꯇꯅꯨꯁ꯭ꯔꯤꯒꯤ ꯄꯨꯟꯁꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯃꯤꯃꯥꯟꯅꯕ ꯉꯝꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ. ꯊꯦꯡꯛꯁ ꯑꯦ ꯂꯣꯠ. ꯑꯗꯣꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯑꯩꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯨꯅ ꯋꯥꯍꯩ ꯃꯉꯥ ꯇꯔꯨꯛꯇꯪ ꯍꯥꯏꯖꯕꯒꯤꯗꯃꯛꯇ ꯑꯗꯨ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯅꯤꯡꯉꯤ, ꯃꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯕꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ, ꯇꯅꯨꯁ꯭ꯔꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯠꯅꯔꯗꯤ ꯇꯅꯨꯁ꯭ꯔꯤꯗꯒꯤ ꯍꯦꯟꯅ ꯔꯤꯖꯜ ꯐꯖꯅ ꯄꯥꯁ ꯇꯧꯕ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯟ ꯇꯧꯕꯁꯨ ꯌꯥꯎꯔꯛꯈꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯏ. ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ.